ngasi phongkiba toan masi phongsingdigi amasum thokiba thodo wathokingdigi maruoibi I pausing khongocharakana Manipur top channel gi mekedi mayam da share tawzigi ahan mamakta mayam laibak sigurba ngasi gi COVID-19 update mayam da share tawzaramge haukiba pung kun gamari da mayam yamna ba miyo habdi miyo la aniga lising homfu tre inaw no boina laibak asida COVID-19 positive ohen kre tawda mayam positive oibgi sangdi henthar ingasi su tawbadabu COVID-19 duna nabana narakanda Shikiba Mudi, Nasina Quaidi, Hena Yamduna Shikiba have the Oide Mam. Aduga Apun Boy Nangasi, COVID-19 positive Warakanda, Hokiba Punkun Maria, the Lake the Bamu, Masingsi, Lishing Maria Songa, Kungamapane, Amupabu Oikidriba Monda, Nasi Lake Dremam. Adukanda, High Ribangasi Lake Drabamu, Lishing Maria Songa, Kungamapan Mue, Tarakanda. Apun balahen kita bamiyo masing laiba asida miyo la aniga lising marfo noiga saniga ni fugo ni pansure aduga inaw na COVID-19 na infection tawkiba miyo masing sina la aniga lising humfugo tereka sahumga taraga marini aduga apun boy na COVID-19 na positive hen kraba laiba asigi masing sina mayam or aniga la yang khaiga mariga lising maudraga taruka sahumga kuntrani hainaso Union Health Ministry na thadorakpa ngasigi data amana makhata na phungdorakli Amasum hauzi oiribe active case na la kontraga ni thoiga lising kunga taruka satre ka taraga mapalairi hainu spouse na makhata na palli makasa thajarak poina mayam ngasigi phonggi bisi phong singdagi editorial kalam dagi la khochara kana mayam na khangjin bada he na kana gani khanjiba content masang katang mayam da share tawjagi mayam na futamina si दुगसी कंटेंट से मैम कोविड वैक्सीन की साइड इफेक्ट वैक्सीन काप खरब तुंगदा करी थोक लेबगी थिजिन बसुंगनी हारिबु वफमसने मैम की मोसु सुंजो सुदन कमेंट बॉक्स ता थंबिरमो हाइना मणिपुर टॉप चैनल की मेकेडी सु मैम हाइजरी COVID-19 की लाइसे थेंगनबगी दमक इंडिया गवर्नमेंट ना पीरिबा कंगलोन सिंह हाइबदी फेस मास्क निंगथिन उपा फिट तरुकी अरापा थमनबा मसुम खुद सा तोइन हामबा हाइबिसी मथक्ता नौना हापसिलगदिबा कंगलोन मना वैक्सीन कापथोखौबा हाइबिसी हौजिंगमकी ओइना लेबा असिदा लैरिबा मियामदा वैक्सीन अनिखक कापा याहलि हाइरिबा वैक्सीन अनि अदुदि कोविशील्ड अमसुम कोवैक्सीन असिनि अमसुम कोविशील्ड हाइरिबा वैक्सीन असि सेरम इंस्टीट्यूट ऑफ इंडिया ना पुथोकपनि अदुगा कोविशील्ड हाइबिसिना भारत बायोटेक ना साबनि कोविशील्ड वैक्सीन असि Oxford University का Serum Institute of India का पुनः पैखत मिनाबा प्रोजेक्ट नि अमसुम प्रोजेक्ट असि मखारा पुथोकलिबा वैक्सीन असि AstraZeneca का मसुक माने अदुगा कोवैक्सील्ड हारिबसिना इंडियाना अतोपगी मतेंग याउदुना लैबाक्सिना पुथोकसबा वैक्सीन मखारामनि मालेमगी मफम कया मरुमदा वैक्सीन असि कापनाजरगसु इंडिया ददि स्टेट खरा खक्तदा लैबा मियामना कापी अदुगा इंडियाना साजबा कोवैक्सीन दी लैबा असिगी मरुएबी स्टेट सिंग कापी महाराष्ट्र उत्तर प्रदेश मध्य प्रदेश बिहार असम अमसुम वेस्ट बेंगल गुंबा स्टेट सिंगनी अमसुम वैक्सीन मखल अनियसी लैबा असिगी मियामना अपाम बखलगा कापी हंदे इंडिया गवर्नमेंट लेबलक स्टेट सिंग अदुदा लैरिबा मियामना वैक्सीन मखल असि कापकदबनी अदुबो अनिसुबा डोज की दमक्तदी स्टेट अमदा लैरिङैदा अहानबा डोज कापनखिबा वैक्सीन अदुमक मफम अमदा लाक्लबा मतुंगदसु काफल्ली Manipur yoina miyamda kaplibasi Covidshield hairiba vaccine makhanasini masu miyoi lak kunthra rom leiba state asida haujuk phawbigi oina miyoi lak ahum rom tamak vaccine asi kapli masina taklibadi vaccine kapigi sang asi yamna sathina sothari haujuk kapliba sang asida asum satlagadi sahi asimagi manungda vaccine kap loiba ngamgani haibigi thajaba leite Lengana COVID-19 laisatagi ngakthoksanaba miyam punamak suksoi soidana COVID-19 ki vaccine kapkadabani haizaragasu state asigi oinadi lengaki waphamasi mapung fahandanaba honajabagi khudam phangi Manipurda ahum suba tangkaki oina masagi sei taragani panagi nifugumari phawbagi manungda leiba miyam vaccine kapa hokre vaccine kapa hokraba matung asida leiba asigi paukse ayambada Covidshield kaplubada e phamjinbagi blood clotting case thengnare haina phungdokli amasum pausi Union Health Ministry na vaccine sigi maramda yengsinanaba sinkiba matungina panel on adverse event of following immunization na Union Health Ministry da pikhalak par report amada yumpham oibani amasum laiba asida COVID-19 nagi ngak thoknanaba pak sana kapliba Covidshield hairiba vaccine asi kaplubada e thokpa amadi igi utong singda e phamjinbagi thaudok kunga taruklom thengnare haina report tawri adomoinama hairiba thaudok sing asi tangna thokpa maramna thoina kiningai makti oidri haijaragassu
Subnatagi sample satret rom khangatuna thijinbada case kungatru asi phanglak poibana vaccine asi kap miyamda hainingai leitana akiba poknarakpa amasum kappada akiba poknarai miyamna pamlibana vaccine asi kapluraba miyoi ama side effect suklai lehandabaduni adubo laingaknadi covid-19 gi laisit asi yamna sathibana maram oidaduna vaccine kaptana laibigi mahutta kapana khwaidigi hena phai haina lauri Manipur Sunatragana India gi mafam khara su sumi natragana lali haiba khangdana vaccine kap lubatungda mi sibigi pau lainakre adubu luribu wafam amadi laikhidraba miyoi singadu tasengnamak vaccine asi kap lubada laikhidrabra natragana karamba anabana maram oiraga laikhidabano haibadu ngasi phawba mari lainaba authority amatana singdorakte thawong asidi miyoi bigi punsibu karisu laitana khanbani hairudebigi maram laite akhang ai singi panel amana Covishield kaplu rabatungda yamna nemba sangna I phamjinbagi thaudok thoi haibasimak Manipur su thokiba leibra haibasi kanana yengsilibage COVID-19 laisategi kannanabani haiduna vaccine asi kapluraga laibak yengbagi mawong ama miyamda sinnaba taragadi madu chumdi haibatabani matang asida panjaning wafamdi Manipur India gi state amani adubo medical natragana atopa technology singda India dagi heli haiba ama phawba thingnadi vaccine gi matang asisu aikhoi yoiba team amana yamna kupna study tawba sumi vaccine asi kap khraba tungna side effect natragana thawoningdaba thawtoksing tholakpa matamda aikhoi kaidawgadagi haibigi matangna sungsinaraga thabak tawhaningi amasu Covishield gi maramda tholakliba anawu wafam asi kadai phawba thajaningai oibigi haiba lengakna yengsinba chummi hainasu ngasigi editorial kalamda thadorapwa warol sinasu makhatana phungdorakli aduga mayam sungsoi soidana mayam gi makku wakhalona mayam gi mot amamam suksoi soidana laibiramgani mayamgi mochu comment box thambiramu haina channels gi mekedi thamjari amasu makhasa thajara poina tapa maruiba paw khraga mayamna share tawjage mayamla phuktaminasi atopa paw amana district council gi matangda RTI tharoba activist NACN IM na ot naikre National Socialist Council of Nagaland NACN gi faction ani haujuk naga miyam gi misai mayonari Manipur gi Autonomous District Council gi sel thum gi matangda paw hangluba Right to Information RTI activist ama NACN IM gi members sing ot naibigi matangda Manipur gi naga community na asaw phongdokre Senapati district ki civil society members sing na iba apong basirol amada NACN IM na logi wang bada phaba ot naiba masum kihanbegi matangda achumba wayel sathabina ba appeal tawri RTI activist ahum P Johnson Samo PR Amos amasum MP Benjamina Paumai Naga Singi Apex body oiriba Paumai Naga Union da Makoigi Marup Amabu RTI application Tharubigi the Makta Ot Nabire Amasum application adu Hando Hanbata Natana Pine su Thiali Hyper Waddles Ikre Makoi Ahum Nahaki ADC Senapati Chief Executive Officer English Singani Taraga Maragina Kungamatoi Faubi Manunda ADC member Marina Pakalakiba Sakot Thorangi Matang E Paulo Nova RTI Eki Makada application Taki Amasum application adu Tharubigi Maram di Gorbamena Miam Gitamakta Paikat Pasakot Thorangi Tabak Singi Matangda Nungpal Naidana Miamna Kang Bangamnabani Adobo Senapati the based of RTI activist KH Inausar Satakiba Miot Minedo Yaning de Haina Makoi Ohum Fongdopagaloina Asigumba corruption gi Mayok to Wangang Lubitamakta Makoi Basigumba Miot Mine Nangadra Haipiki Akiba Lady Haki Maming Haidoning the Atope activist Amanaki Inausabo Ahing Nung Yai Mamit Mamai Komjinduna Paduna Puraga Numit Nipani Subna Thi Yungna Thalaba card namsinduna thamki aduga RTI application lauthok matam khakta thadoki mangonda RTI application lauthok yadabagi damakta lupa lising humdra hana fine tawki atopa lupa lising humfu ama sumhaki nupina missing report police ta tawbagi damakta fine tawki NACN na maki mathakta thamba tam amasum condition thugaibigi lupa lising yang kai thian baga loinana yanaba sirol ama inaraba matung thadoraki haina activist asina makhatana phungdoraki loisilakpoina content ang mayamla hapsaramgi yamna lebak thiba musum nongaitaba pawmne Bangladesh ta covid ki mari lainana paw phong lubigi damak journalist ama fajinkhre pandemic marakta Bangladesh government na miyamgi paikhat pham thokpa mari lainaba thabak sung mapung phana paikhatre amadi covid ki mari lainana laingana sinja thumja kya sa thare haiba paw phong lubigi dama nupi journalist ama Bangladesh authority na fajinkhre ma pu fajin ki badubu yaning da phungdok tuna journalist kaya na khongjang changsinkhre
अमसुम बांग्लादेश अथॉरिटी फजिनख्रबा रोजिना इस्लाम प्रथम एलो न्यूज़पेपर इन्वेस्टिगेटिंग जर्नलिस्ट होने लेबने माक निथौकाब नुमित बांग्लादेश अथॉरिटी ऑफिस सेक्रेट एक्ट की मखा फजिनखिबने हाइरि माक ngasi कोर्ट पुथोकी अथॉरिटी की मैकेदिगी महक की मथक्ता हेल्थ मिनिस्टर की डॉक्यूमेंट्सिंग लोन यादव मोंग हुरालमी हाबिगी चार्ज तौरी हिरम मरी लेना लाक्लिब सगोल नुमित हियरिंग चथरगनी रोजिना इस्लाम लेबादुदा ममिंग लेरब जर्नलिस्ट अमनी ममांगी मतमदसु गवर्नमेंट की असोय अरान क्या पुथोक्तुना मियामना खंगनबदा चावना थौदांग नोखिबम येमनी करिगुम सगोल नुमित चथगदब हियरिंग असिदा कोर्ट माकपु मरा लेरे हाइना फिरेब लौरबदी माक मपुनसि चुप जेल की फदोक फंगब याय नत्रगना डेथ पेनाल्टी पीरब याबगी ओइथोकपसु लेरि यामना मक लेबक थिबनि म्याम अमरोमदा माकपु फजिनखिबदु डेमोक्रेसी की हकपु खुंगोइनबनी हाइना राइट्स ग्रुप सिंगना फोंदोरकली अमसुम बांग्लादेश पुलिस अमसुम अथॉरिटीना रोजिना इस्लाम जर्नलिस्ट अमनी हाइबसी काउरोइदबनी अमदी जर्नलिस्ट की निंखा तंबदा खुद थिंजलोइदबनी रोजिना इखिब महाकी आर्टिकल अदुना गवर्नमेंट कया यामना अकाइब पीबिगे हाइबदु मियामना खंगद्री अदुबो माक गवर्नमेंट अथॉरिटी ना फजिनखिबदुना मरम ओइरगा माकना इखिब आर्टिकल अदुदा इखिब गवर्नमेंट ना कोविड-19 ग मरी लेना सेंजा थुंजा ग मरी लेनबा थबक क्या छथरे हाइबो वाफम अदु चुंब याबगी सांग यामना वांगले मसिगी मतांगना जर्नलिस्ट खुदिमकना अमत ओइना थबक तौरगनी हाइनसु पाउसिन मयेक्सिंग फोंदोरकली अदुगि मा होजिकुनदि मतांग से लुसिनजरगे दु अनौ अतोप इ पाउ लेरगदी मरु ओइब लेरगदी सुदुना म्यामना अपडेट पिजरकेना मणिपुर टॉप चैनल की मकेदी की थमजरी एंड थैंक यू।